Tunggi Khunaigi Khanba Asengba Luchingba Leiramda-Badagi Houjik Eikhoina Waribani haina Hanigi Chief Minister Nongthuma Biren Fongdokri Sagolban Tera Kaithel Leiva Idol Club da Imphal Market Committee na sinduna Ngasidagi Mobile Market hangdoktuna miyamda chingi afaba hinjang napising fangankri Ngasigi Imphal Market hangdokpagi thormaduda Tamai SC MLA Awangbong Numai Pasoi SC MLA Sapam Kunjikeshwar Keba Liangmai Naga Council Manipuri President R Machun Dobo Amadi Imphal Market ki Chairman ki Singkhai Luang Chana Sarugyaki Hanigi Chief Minister Biren Makhatara Duna Mamang the Leiramda Luchingba Singna Houjik Khunai Amadi Tunggi Horakliba Khunai Asigi Khalaga Thabak Tawram Labadi Ngasi Miyam na Thingnariba Awaba Singasi Thingnaram Loi Adubu Houjikti Kanana Asengba Luchingbano Haiba Tapna Miyam na Khanba Horaklei Lamda Masida Kundaminariba Kanglu Furup Kudingmag Isa Ishana Haidiba Mahi Amadi Isagi Thau Khanba natana lamda masigi puwari amadi isagi haurakphamsu masak khangma mathau tai matam amadadi maitai khaktana aikhoigi Manipur haina lauramba adu irang asina maram oiraga aikhoigi maitai haina maitai furup khakki laurakliba asi laibak thibani Prime Minister na handak laklambadudha mahakna Churachandpurda wa ngangbada thamlamba wafam mapalamdagi changlakpa immigrants singna karisu tawba yaroi hairambadu miyamna nainaviu lamdam asida leiminariba yellow furup sing kainaba yaroi koirengaida Houjik Kanglup kuntra mangagi unity mall ama atubada saba loisilagani mall aduda kundaminariba Kanglup khudingmaki mafam pigani mamangda irang thokhiba matamda Prime Minister amukta lakhiba leitre adubu handak thokliba irang asidadi Union Home Minister Numit Humni Amadi State Minister na Numit Kungani Pani Lakto na Leiramba Haibasi irang asibu kupna yengshin malaki bani haiki. Siraba luraba tanjada atatai oina lepa ngamba kambudu marup kawai machinrapo haida sianma kambudu marup nate machin manau nate kana hanne yengdraba matamda kana khut lamda phangram matamda hey koi leina som thurai ba kambudu madu ek real friend real brothers sister number 1 I think the imagine so I could Manipur gi apunba por yam chaw na mating loba or lowriba mafam amani kai thel da phamiba imagine sigi wahi wata se am section da dakale khangba dakale puari I really appreciate sigi sinbiri bakangu baroina kelandon higi team noina sumaina ahu ba jaga ke yenga awana tarwa mayam relation chama newly developed purpose sine it is called social work it is called politics mayam na politics harga thabak hapa thong saba lambi siamba adum da sakre no tasenga politician amo ge harga di ngasi gi mirol amri tungi mirol din to wap to leadership mo ge madu ma leader na masing yama ma ge ngasi koi war mo madu ma leader le ram da budgi thabak hauru bakanda hauru bai koi ngasi angau ta han da gi tawris adu tahan ngamdre dana aikhoina tawri thabak si keino haibasi nomu ki praja sing lana khang eusi